Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maruiba pau Kautruk Maitai Khulda Kuki Millitantsingna Nongmei Kapsillakhre Bethel Kuki Khulda leiriba Kuki Millitantsingna lengangna takthokpiu khunjasing Ngarang amasung nahan numidang Kuki Millitantsingna Imphal West District Lamsang Police Station gi manung chanba Tairan Pokpi Maningching amadi Kautruk Chingkhongda Nongmei round kaya kapsillaktuna landarakpagi thodok sing aduna maram oiraga maikai adumgi khunjasing mipaiba pokna rehari Choiraga sida Kuki Millitantsingna chinga tainaba mafam singda landaba amu horakpadagi security force ki kangbunasu Kautruk Phayeng Tairan Pokpina chingma mafamda hena akanba section tharwangsing lokhatpa hokre hari Kautruk ki Mera Paibasingna phongdorakpada matung inadi maikai adumda hana Lairama khulngak pasing laikidabagi khudong chaba lawraga Kuki Khutlai Paibasingna nauhongna landarakpagi thawong asi chatharakpani Kuki Millitantsingna landarakpa matamda maikai adumda lairiba Central Force singna matam chana khudhanba tawde khunjasingna masa ngakthonaba SBBL amadi single barrel Nongmei sing kaptuna khud khara hanbadani Ngarang numidang pung 3:10 taba matamda Kuki Millitantsingna Kautruk Chingkhongda khangawdana Nongmei round kaya kapsinduna landarakhi maduda khulngak pasingna matat oina khud thongnakhi adubu maikai animaki aso apan amata yawkhiba leite khunjasingdi chak chanaba matam oibana chariba chak hundoklamlaga koichen chenakhi maram aduna Kautruk ka tainaba chingda leiriba Kuki Terrorist asi Manipur lengang nathuba matamda dakthokpiu hairi mafam masida Kuki Khutlai paiba terrorist punsinuna leibada natana bunker kaya saduna leire haiba khangna hauzik fawba Manipur lengang na makhoi faganaba amadi takthoknabagi thabak lokhatana leiriba si thangnabada leiriba madai khulsingna ngaiak leitana landarakna micham hatnabagi maram ama oiragani haiba si Manipur lengang na khangna lokhatpam thokpa thabak lokhatpiu haina su khunjasingna phongdoragli Kakchingda Bsf ama masa mathada Nongmei na kapsinjaduna sijakhre hairi Manipur crisis waroisin puraknaba political dialogue changi military solution kanaroi Himalaya Manipur lenga ki consultative committee member Retired Lieutenant General Konsam Himalaya na Manipur crisis asi political dialogue khaktana waroisin purakpa ngamgani furuf kayana khundaminaba oibana military solution kanaroi haina phongdokre awang nongpok lamdamdagi Indian Army da Lieutenant General oiba ahanba officer ama oibada natana Kargil war gi hero amasu oiriba Retired Lieutenant General Konsam Himalaya na Kolkata da pangthokpa symposium amada mathaki wafam asi phongdokhibani Manipura khundaminariba ethnic group singi marakta nungsi chanan leiminaba thabak sing lokhanaba Manipur lenga na semkiba peace committee ki member oiriba Konsam Himalaya na hai awang nongpok state singda furuf kanglup asuki matik yamna leiba amadi makhoi gi tonganba aningba pamasing leinamanaba governors ta yamna chawba Chingnaba ma oiri kumja 1998 tagi 2008 fawba Rajput Regiment 27 Suba Battalion Purama Konsam Himalaya hai tholiba thodok wathok sing achumalambi amada warosin puraknaba hona haudrabadi North East India da akoida mai pakpa haibadu uba fangloi awang nongpok lamdamda tongan travel chamaga marfu dara Taret hena leibaga loina tongan balon chani gani funi pan leiri makoi sing asigi aningba pamba pumnamak manaba nate maram asina manadaba furuf kanglup sing asigi aningba pamba sing thunghanaba honabada Indian Constitution da achoba singnaba oi Indian Constitution na leiba asigi mipung khuding maki darkar oiba adu konsili adubu mipung khuding maki aningba pamba di konsin mangamde National Security ki matang da yengbada awang nongpokta oiriba security issue sing leiba asigi atei mafam dagi khenaba khara dilei masimakna kariguma irang ama laksinaba honabada matam thengtha awang nongpo state sing asi yumthangna balaibak China Bangladesh Myanmar amadi Bhutan ga tainana leiribani haina su Lieutenant General Konsam Himalaya na phongdoki Minjang village amasung Saiton Watha lambi gi maraktagi yamlaba khusu khulai sing phagat pangamkhre Bisnupur district ki manung chanba Minjang village amasung Saiton Watha lambi gi manaktagi masing yamlaba khusu khulai kaya marum phagat pangamkhre masigi matangda police tagi phangba pawgi matung ina ngarang ayuk chawrangna pung Mangaga minitara rom tabada Minjang village amasung Saiton Watha lambi anigi marakta masing yamdaba khusu khulai kaya ama lotu na thamle haiba akangnaba paw ama phangki akangnaba paw adu phangbadagi ayupung 3 lomdagi pung 9 makhai fawba Bisnupur district ki SP KHH Ravi Kumar amasung additional SP of Bisnupur gi Amarjit Lamabang gi mieng makhada Bisnupur district police anisuba Maha regiment gi kalam ama amadi Phogokchau Ikai police station gi apunba team ama na Minjang village amasung Saiton Watha lambi local gi marakta thibuhumba gi thabak chathaki maduda mapangal leiba khusu khulai yauna tongan ba potlam amadi khusu khulai kaya marum phagat pangamki phagalaba polam sing adudi 51 motor RL ama ahangba magazine amaga konaba 7.62 mm SLR rifle ama ahangba magazine amaga konana Samdoklaba 7.62 mm sniper ama modified grenade launcher ama SBBL single barrel ani side scope ka konaba modified 7.62 mm sniper ama kg tare lomlumba IED mari apikpa battery ama meter tara rom sangba flexible wear ama
Detonator yaudaba 36 hand grenade ahom Baofeng wireless handset ama 51 mortar misfire cell ama 51 mortar fire case ani trigger grenade anti-riot cell ahom smoke grenade triple blast ama stun grenade cell ama stun cell ama long range stun cell ama bulletproof iron plate ani bulletproof jacket ama single barrel life round ani 7.62 ammunition life round ani .302 rifle empty case manga camouflage machugi jungle boot pair ama amadi gum boot pair amani makha taba investigation ki damak Fogakchau Ikai police station da case ama register tawkhre hairi bom thamjilamle ngasi yuk sakhang da basing na singjamai police station nang konba mongsangai da leiba bikunda roofing gi gate hand grenade ama thamjilamle thogdo sigi matang da press na phongwa paw amagi matungina bom adu bikunda roofing gi changpham manak thamlambani hairi bom thamjilambagi paw hek phangbaga singjamai police station gi kangbu ama mafam adu da laktuna bom adu lokthokre sakhang da basing na bom thamjilamle ba bikunda roofing leiriba mafam asi Security Kurak Hangna Leiriba 109 Battalion CRPF Headquarter ga hek thangna leiribani bom adu kanana kari maram gi damak thamjilam libano haiba chapchana khangba ngamdri thogdo asiga mari leinana singjamai police na case ama lokhatpaga loinana thijin humjin bagi thabak chathaba hokre hairi